ꯑꯔꯨꯟ ꯑꯃꯗꯤ ꯊꯣꯏꯕ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ꯫ ꯑꯔꯨꯟꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯊꯣꯏꯕꯅ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯔꯨꯟꯗꯤ ꯃꯕꯨꯛꯆꯦꯜ ꯈꯔ ꯁꯦꯡꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯅ ꯏꯆꯝ ꯆꯝꯖꯕ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯕ ꯑꯗꯨ ꯑꯔꯨꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯕ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯔꯣ? ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯗꯒ ꯄꯥꯛ ꯂꯥꯛꯈꯤꯗꯔꯦ꯫ ꯀꯩꯗꯧꯔꯦ ꯅꯍꯥꯛꯄꯨ? ꯕꯕꯥ, ꯍꯟꯗꯛꯁꯦ ꯑꯔꯨꯟ ꯏꯕꯥꯅꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯐꯔꯛ ꯈꯤꯇꯪ ꯇꯥꯗꯅ ꯇꯧꯕꯅꯤ ꯕꯕꯥ꯫ ꯀꯔꯤ ꯊꯕꯛꯅꯣꯅꯦ? ꯑꯔꯨꯟꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ꯫ ꯕꯕꯥ, ꯑꯩꯅ ꯊꯕꯛꯇꯣ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯥꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯑꯔꯨꯟ ꯊꯕꯛꯀꯤ ꯀꯔꯝꯕ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯚꯥꯏ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯐꯤꯔꯣꯜ ꯌꯣꯟꯕꯒꯤ ꯗꯨꯀꯥꯟꯁꯨ ꯑꯝꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯐꯤꯔꯣꯜ ꯌꯣꯟꯕꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯟꯅ ꯐꯝꯂꯒ ꯇ꯭ꯔꯥꯏ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯣꯏꯅꯦ ꯚꯥꯏ, ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯤꯔꯣꯜꯒꯤ ꯗꯨꯀꯥꯟꯁꯨ ꯑꯝꯇ ꯂꯩꯇꯦ꯫ ꯗ꯭ꯔꯦꯁ ꯑꯝꯇꯪ ꯂꯩꯅꯤꯡꯕꯗ ꯕꯖꯥꯔ ꯑꯆꯧꯕ ꯇꯥꯟꯅ ꯆꯠꯅꯔꯤꯕꯅꯤ꯫ ꯌꯥꯝ ꯐꯔꯦ ꯃꯔꯨꯞꯅ ꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤ ꯄꯨꯊꯣꯔꯛꯄ꯫ ꯃꯗꯨ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯑꯔꯨꯟ ꯑꯃꯗꯤ ꯊꯣꯏꯕ ꯕꯖꯥꯔ ꯑꯆꯧꯕꯗ ꯂꯥꯛꯇꯨꯅ ꯐꯤꯔꯣꯜꯒꯤ ꯗꯨꯀꯥꯟ ꯆꯥꯎꯅ ꯍꯥꯡꯕ ꯃꯣꯍꯦꯟꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯧꯗꯣꯔꯤꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯨꯟꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ ꯃꯣꯍꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤ꯫ ꯀꯔꯤꯅꯣ ꯚꯥꯏ, ꯅꯪꯅ ꯉꯁꯥꯏ ꯇꯧꯔꯤꯗꯨꯕꯣ? ꯋꯥꯔꯤ ꯁꯥꯔꯤꯀꯥꯗꯣ ꯑꯝꯇ ꯌꯥꯎꯗꯈꯩ ꯎꯪꯉꯒ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ? ꯚꯥꯏ, ꯑꯩꯗꯤ ꯇꯥ ꯃꯣꯍꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯗ꯫ ꯚꯥꯏ, ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜꯁꯦ ꯈꯔ ꯑꯋꯥꯠꯄ ꯂꯩꯔꯦ꯫ ꯈꯔ ꯂꯧꯊꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯦ꯫ ꯐꯔꯦ ꯚꯥꯏ, ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯇꯥ ꯃꯣꯍꯦꯟ ꯗꯨꯀꯥꯟꯗꯒꯤ ꯑꯋꯥꯠꯄꯁꯤꯡꯗꯨ ꯍꯦꯛꯇ ꯂꯧꯔꯨꯔꯁꯤ꯫ ꯊꯣꯏꯕꯒ ꯑꯔꯨꯟꯒ ꯃꯣꯍꯦꯟꯒꯤ ꯗꯨꯀꯥꯟꯗ ꯐꯤ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯣꯍꯦꯟꯒꯤ ꯗꯨꯀꯥꯟ ꯌꯧꯔꯛꯄꯗ ꯃꯣꯍꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯁꯨꯃꯣꯂꯇꯥ ꯑꯃꯗꯤ ꯁꯨꯁꯤꯂꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯁꯨꯁꯤꯂꯥ, ꯉꯁꯥꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯝꯗꯣ ꯌꯥꯝꯅ ꯐꯖꯗꯔꯣ? ꯑꯗꯣ ꯅꯪꯕꯨ ꯉꯁꯥꯏ ꯀꯔꯤ ꯕꯣꯔ ꯅꯤꯔꯛꯀꯦ ꯂꯥꯏ ꯈꯣꯏꯔꯝꯕꯗ? ꯑꯩꯗꯤ ꯑꯐꯕ ꯅꯨꯄꯥ ꯑꯃ, ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯑꯃ ꯐꯪꯍꯟꯕꯤꯌꯣ ꯍꯥꯏꯅ ꯅꯤꯔꯛꯑꯦ꯫ ꯑꯗꯣ ꯅꯪꯗꯤ ꯀꯔꯤ ꯕꯣꯔ ꯅꯤꯔꯛꯀꯦ? ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯒꯦꯒ ꯍꯥꯏꯔꯝꯗꯧꯕ ꯃꯥꯜꯂꯤꯀꯣ ꯅꯪꯗꯤ꯫ ꯑꯩꯒꯤꯕꯨꯔꯣ, ꯀꯩ ꯍꯥꯏꯔꯨꯅꯤ, ꯄꯩꯁా ꯄꯥꯏꯕ, ꯌꯨꯝ ꯗꯣꯂꯥꯟ ꯁꯥꯕ, ꯁꯅꯥ lupa ꯐꯤꯔꯣꯜ ꯌꯥꯝꯅ ꯂꯩꯕꯤꯕ ꯉꯝꯒꯗꯕ, ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕ ꯑꯃ ꯐꯪꯍꯟꯕꯤꯌꯣꯅ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯚꯥꯏ, ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯁꯤ ꯌꯥꯝ ꯋꯥꯅ ꯍꯧꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯄꯣꯠ ꯌꯣꯟꯕꯒꯤ ꯁꯦꯟꯗꯣꯡ ꯑꯌꯥꯝꯕꯅ ꯅꯪꯅ ꯂꯧꯔꯒ ꯑꯩꯉꯣꯟꯗꯅ ꯈꯔ ꯈꯛꯇꯃꯛ ꯄꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣই ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯐꯪꯐꯝ ꯊꯣꯛꯇꯕꯔꯥ? ꯚꯥꯏ ꯊꯣꯏꯕ, ꯊꯕꯛ ꯑꯁꯤ ꯍꯧꯅꯕ ꯍꯣꯠꯅꯕꯗ, ꯄꯣꯠ ꯆꯩ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯑꯌꯥꯝꯕꯅꯤ ꯄꯨꯊꯣꯛꯈꯤꯕ꯫ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯂꯧꯕꯅꯤ꯫ ꯊꯣꯏꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯈꯟꯈꯤ ꯑꯔꯨꯟꯁꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ꯫ ꯚꯥꯏ ꯊꯣꯏꯕ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛꯁꯤꯁꯨ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯑꯩꯗꯤ ꯅꯨꯄꯤꯕꯨ ꯊꯤꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯚꯥꯏ꯫ ꯑꯩꯁꯨꯅꯦ ꯚꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯅꯨꯄꯤꯒ ꯂꯩꯇ꯭ꯔꯤꯗ꯫ ꯑꯗꯣ ꯚꯥꯏꯒꯤꯗꯤ ꯂꯩꯔꯕꯣ?
ꯚꯥꯏ ꯊꯣꯏꯕ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯐꯤ ꯂꯧꯐꯝ ꯇꯥ ꯃꯣꯍꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯍꯦꯛꯇ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥ ꯊꯥꯔꯒ ꯍꯥꯏꯅꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯁꯨꯃꯣꯂꯇꯥꯗꯨꯅ ꯅꯪꯒꯤ ꯑꯣꯏꯔꯣ, ꯑꯗꯨꯒ ꯁꯨꯁꯤꯂꯥꯗꯨꯅ ꯑꯩꯒꯤ ꯑꯣꯏꯔꯒꯦ꯫ ꯑꯔꯨꯟ, ꯃꯣꯏ ꯑꯅꯤꯅ ꯅꯍꯥꯟ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯚꯥꯏꯁꯨ ꯇꯥꯔꯤꯕ ꯅꯠꯇꯔꯣ? ꯁꯨꯃꯣꯂꯇꯥꯗꯨꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤꯁꯛꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯗꯨ꯫ ꯑꯩꯒ ꯃꯥꯒ ꯀꯃꯥꯏꯅ ꯆꯥꯟꯅꯗꯣꯏꯅꯣ? ꯚꯥꯏꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏꯕꯅꯤꯅ ꯚꯥꯏꯅ ꯁꯨꯃꯣꯂꯇꯥꯗꯨ ꯑꯣꯏꯅ ꯑꯣꯏꯔꯣ, ꯑꯩꯒꯤꯅ ꯁꯨꯁꯤꯂꯥꯗꯨ ꯑꯣꯏꯅ ꯑꯣꯏꯔꯒꯦ꯫ ꯚꯥꯏ ꯊꯣꯏꯕ, ꯃꯁꯛ ꯍꯥꯏꯔꯦ ꯁꯨꯁꯤꯂꯥꯗꯒꯤ ꯁꯨꯃꯣꯂꯇꯥꯅ ꯍꯦꯟꯅ ꯐꯖꯩ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯨꯃꯣꯂꯇꯥꯕꯨ ꯚꯥꯏꯒꯤ ꯑꯣꯏꯍꯟꯅꯤꯡ ꯇꯧꯕꯅꯤꯗ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯚꯥꯏ꯫ ꯃꯕꯨꯛ ꯐꯠꯇꯕ ꯑꯔꯨꯟꯅ ꯁꯨꯃꯣꯂꯇꯥꯕꯨ ꯄꯥꯝꯗꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯑꯆꯥꯎ ꯑꯔꯥꯝ ꯄꯥꯝꯕ, ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯨꯃꯣꯂꯇꯥꯕꯨꯅ ꯊꯣꯏꯕꯗ ꯄꯤꯈ꯭ꯔꯒ ꯁꯨꯁꯤꯂꯥꯕꯨꯅ ꯃꯥꯒꯤ ꯑꯣꯏꯒꯦ ꯈꯟꯕꯒꯤꯅꯤ꯫ ꯇꯥꯃꯣ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯃꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯑꯝꯇ ꯎꯗꯤꯌꯦ꯫ ꯍꯥꯟꯅ ꯂꯩꯔꯝꯃꯦ, ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯅꯪꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯗꯕꯅꯤ꯫ ꯃꯣꯏ ꯊꯝꯂꯒ ꯃꯣꯏꯗ ꯑꯃꯨꯛ ꯇꯣꯂꯣꯞ ꯄꯤꯕꯗꯣ ꯄꯥꯝꯃꯨꯗꯔꯣ? ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯑꯩꯅ ꯊꯣꯡꯗꯣꯏꯁꯤꯕꯣ? ꯏꯟꯁꯥꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯥꯃꯣ ꯅꯪ ꯊꯣꯛꯄꯗ ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯣ꯫ ꯑꯂꯨꯒ ꯍꯋꯥꯏꯒ ꯂꯩꯔꯝꯒꯅꯤ, ꯑꯗꯨ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯣ꯫ ꯀꯩꯗꯧꯕꯩ ꯏꯟꯁꯥꯡ ꯑꯇꯣꯞꯄ ꯑꯃꯨꯛ ꯂꯩꯗꯣꯏꯅꯣ? ꯀꯔꯤꯅꯣ ꯁꯤ ꯅꯨꯄꯥꯁꯤꯅ ꯁꯨꯛ ꯌꯥꯝ ꯂꯤꯛꯏꯁꯤꯕꯣ? ꯇꯥꯃꯣ, ꯑꯩꯒꯤ ꯑꯅꯧꯕ ꯐꯤꯔꯣꯜ ꯈꯔꯒ ꯁꯅꯥ ꯃꯆꯥ ꯑꯃꯇꯒ ꯁꯥꯕꯤꯌꯨꯕ꯫ ꯀꯩꯗꯧꯕꯩ ꯑꯅꯧꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯁꯅꯥ ꯁꯥꯗꯣꯏꯅꯣ? ꯅꯪꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ꯫ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯀꯔꯤꯒꯤ ꯃꯥꯡꯍꯟꯗꯣꯏꯅꯣ? ꯏꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯍꯦ꯫ ꯇꯥꯃꯣ, ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯝꯇ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯩ ꯌꯨꯝꯀꯥꯁꯦ ꯂꯣꯏꯅ ꯂꯣꯏꯕ ꯇꯥꯔꯦꯗ꯫ ꯄꯩꯁꯥꯁꯦ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄ ꯑꯗꯨꯃꯥꯏꯅ ꯖꯣꯔꯣ ꯖꯣꯔꯣ ꯁꯤꯖꯤꯟꯅꯔꯗꯤ ꯑꯩ ꯅꯣꯡꯃꯗꯤ ꯆꯥꯛꯅꯤꯕ ꯑꯣꯏꯕ ꯁꯣꯏꯔꯔꯣꯏ꯫ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯇꯧꯅꯨ ꯇꯧꯅꯨ꯫ ꯐꯤꯔꯣꯜ ꯑꯃꯅꯤꯇꯪꯒ ꯁꯅꯥ ꯑꯃꯈꯛꯇꯪꯒ ꯁꯥꯕꯁꯤꯗ ꯅꯪꯒꯤ ꯄꯩꯁా ꯃꯌꯥꯝꯗꯣ ꯀꯩꯁꯨ ꯇꯨꯝꯃꯣꯏꯌꯦ꯫ ꯅꯪꯁꯨ ꯄꯩꯁꯥ ꯇꯥꯜꯂꯤ, ꯑꯩꯈꯣꯏꯅ ꯇꯥꯜꯂꯤ ꯄꯩꯁꯥꯁꯦ ꯑꯄꯥꯝꯕꯇ ꯂꯩꯅꯕ, ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯨꯛ ꯌꯥꯝ ꯂꯤꯛꯄꯁꯤꯕꯨ꯫ ꯑꯔꯨꯟꯗꯤ ꯃꯥꯅ ꯈꯜꯂꯤꯕꯗꯨꯒ ꯁꯨꯁꯤꯂꯥꯅ ꯇꯧꯊꯣꯔꯛꯏꯗꯨꯒ ꯈꯦꯠꯅꯃꯟꯕꯗꯨꯗ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯊꯣꯏꯕꯒꯤꯗ ꯆꯠꯇꯨꯅ ꯀꯔꯝ ꯄꯥꯜꯂꯤ ꯌꯦꯡꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯔꯨꯟꯅ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯊꯣꯏꯕ ꯑꯃꯗꯤ ꯁꯨꯃꯣꯂꯇꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯚꯥꯏ ꯑꯔꯨꯟ, ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯔꯣ? ꯀꯔꯤ ꯂꯩꯒꯦ ꯚꯥꯏ? ꯚꯥꯏ ꯊꯣꯏꯕ, ꯑꯩꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦꯅꯦ꯫ ꯚꯥꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯈꯪꯅꯤꯡꯗꯅ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯀꯔꯤꯅꯣ ꯚꯥꯏ? ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯚꯥꯏ, ꯁꯨꯃꯣꯂꯇꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯅꯍꯥꯟꯃꯨꯛ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯁꯨꯃꯣꯂꯇꯥꯗꯤ ꯁꯅꯥ ꯐꯤꯔꯣꯜ ꯌꯥꯝꯅ ꯂꯩꯕꯤꯕ ꯉꯝꯕ ꯅꯨꯄꯥ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏ? ꯅꯪꯕꯨ ꯁꯨꯃꯣꯂꯇꯥꯁꯤꯕꯨ ꯀꯃꯥꯏꯅ ꯂꯣꯏꯅꯔꯤꯒꯦ? ꯚꯥꯏ, ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯗꯨꯒ ꯃꯥꯗꯤ ꯌꯥꯝ ꯑꯣꯟꯅꯔꯝꯃꯦ꯫ ꯁꯨꯃꯣꯂꯇꯥꯗꯤ ꯌꯥꯝ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯑꯣ꯫ ꯑꯔꯨꯟꯗꯣ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯗꯔ ꯍꯩꯕ, ꯑꯍꯦꯟꯕꯗ ꯄꯥꯝꯕ ꯑꯔꯨꯟꯗꯣ ꯉꯁꯤꯗꯤ ꯁꯨꯁꯤꯂꯥ ꯂꯧꯔꯨꯕꯗꯒꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫